Kanglai chanura kharana Fizet figai setuna reels video namduna viral chanaba honaba khudakta lepo CM Birena hojik thogliba kuki khulai paiba singi lana se loisinaba honabiyo KMWO pawasi ngasi nungthil phongkhiba kanglai paki maira pause dagi lokhatjavane hojik Manipur da thogliba kuki terrorist singna mitai da landavadagi furpasigi miyam laifam chafam khangdavadagi relief camp singda awaba khanglingai serak asida Kanglai chanura kharana social media da Fizet figai selaga namba video kaya upload tawduna viral chanaba honaba sina Kanglai pak asibu ngagliba thauba singda aduki matik pungning sonthan bagi macha ko helle maram asina athuba matamda Kanglai chanura singna asigumba thawong asi tokadavani haina Kanglai pak minority welfare organization KMWO Manipur gi president Nasir Makaksana press ta thadorokpa serola man haire serola sina hai athuba matamda Kanglai chanura singna asigumba thawong asi tokadavane Manipur da mahusagi punsida hanjilaktriba phauba Kanglai chanura kharana Fizet figai setuna reel namlaga social media da viral chanaba honariba se khudakta lepiyo loinana social media gi platform da leidiba Kanglai sa singna ari boy gera ano boy gera natai sa da viral oiba reel video amata share tawbidana ba organization asina appeal tawrakle share ola sina hai sin kuki narco terrorist singna singya tamya da leiba maitai ta ba khulsing khan duna bom nongmai caption duna mihan mi pun leptana sathare asigumba kuki terrorist singi landa asibu ngakthongnaba mitai mapari athoba kayana mayokna duna Kanglai pak asi kuki singna munkhigadawadagi kalle chairak asida Kanglai chanura kayana athoba singi pungning thawgatpagi mahutta Fizet figai setuna jagoi saba ururaga khul ngagliba singi pungning sonthahalle maramaduna Kanglai chanura singna yengba nungaitaba reel nambagi mahutta athoba sing pungning thawgatpa yaba wahi wata angamba mateng pangsenduna makhoi pungning thawgat piduna Kanglai pak asi mina munkhigadawadagi kalhause Aikhoigi Kanglai pak ngasidi aruba phibam da leiribane masi khangna Kanglai chanura singna thabak tawba mathau tabra khalle Kanglai chanura singna reel namduna viral chanana ba honabagi mahutta khul ngangli ba thauba singi oina asokapan yaudana taibang mapuda thawni bana hena mahai oigane Kanglai chanura kharana tawriba thawong aduna Kanglai chanura pumnamak mangthokpagi thawong de lup asina haksina lawdaba ngamloi Kanglai pak asigi luraba tangka kayada asengba Kanglai chanura amade mama oibisingna thaudang kaya lawduna Kanglai pak asibu kalakle loinana masa singidamak yaifana bo honaba lepa leitre talak asida wakhal yaudaba Kanglai chanura kharana Kanglai pumnamak mangthokpagi thabakse chak chagring amana chengkok ama mangthokpagumbane maramaduna asengba Kanglai chanura oiravade asigumba thabak thawong ase khudakta lepiyo inat ki oiba phajaraba phizol kaukthoklaga foreign gi Fizet figai selaga mingsat tangani haina khaliba wakhalon thadokpiyo haire Amarom da serola sina makhata na hairakle Manipur gi Chief Minister N Birena hojik thogliba kuki khulai paiba singi lana se safari hairabasu chingkhong singya da tariba maitai khul singda leptana bom amadi nongmai kapsinduna kihan khangan bagi thabakti lepa leitre maramasina CM na kuki khulai paiba singi thawong asidasu akan ba midyeng sangbiyo hojik mitai singa hing tumba ngamdre mipai thabai ba pokle relief camp da leidiba singsu tumpham safam khangdana awaba punsi mahing amada leire Masida sunatana tampakta leiriba furup singsu awa ana kaya khanglibane pumnamak asi laingak asina kayam kuina yengduna leikhigadawre masigi mahuta wathok asigi waroisin purakna bohonavana mahausagi punsida hanjilakna bohonabiyo haire cherol asina aroibada hairibade Kanglai chanura kharana Manipurge asukluraba talak asida khulngagliba singi pungning thawgatpagi mahutta tuba loidriba Fizet figai setuna social media da reel video namlaga Thagatuna viral chanaba honariba se khudakta lepiyo Kanglai chanura kharagi mathong huktaba thawong ase amugana tawdanaba organization asina appeal tawrakle loinana aikhoi ama toina lepminaduna Kanglai pa kaina basiliba sing lantheng minarasi haire